Hayeng Thangje numit tarik mapan tha taramathoi 2025 numit asigi Rashifal mayam da khangan jage mes Rashigi waina anauba wakhalon amada thabak tawrabadi kanagani lanthum mayeng tabalai sikhin jaba fai ani subada bris Rashigi waina thabak ama tawbada hatu warep lawgunu nathak thongbasinga punna chatminau ahum subada mithun Rashigi waina kairoi lekai mari mata singa punna chatminau makhoi gi mating na nungai jau haiba piri mari subada karkat Rashigi waina thabak tawbada hotna jabada mai pakpa piri haksang di kaya nungai roi manga subada singha Rashigi waina imung manung maru mapang gi mating pangani larol itikta kanagani taruk subada kaina Rashigi waina tang chikpagi anaba piri sel thum mangdana ba hotna jau Tarit subada tula Rashigi waina thabak tawbada mai paktaba lanthum mayeng taba piri haksang nungai roi nipan subada brisik Rashigi waina thabak tawba mahi masingda phagatkani lalol itiki thabak kanagani mapan subada danu Rashigi waina pukning wakhal phagatchaba matamni lanthum lepchaba yagani tara subada Makar Rashigi waina haksang da turai irei chenba thabak tawbada mai paktaba piri sikhin jau taramathoi subada Kumbha Rashigi waina angam mathau singdagi tengbang phangjaba panduna leiba lanthum sing phangjaba piri aroibada min Rashigi waina wakhal loksing thokpa lam tu koiba phangjaba piri matang asida channel asibu mayamna nungsibiduna subscribe tawshinbiramo